ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯔꯦꯂꯦꯚꯦꯟ ꯑꯣꯏꯕ ꯇꯣꯄꯤꯛ ꯈꯜꯂꯒ ꯑꯩꯅ ꯌꯦꯛꯄꯅꯦꯕ ꯁꯤꯁꯤꯅ ꯕꯐꯔ ꯖꯣꯟ ꯀꯧꯋꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯗꯒꯤ ꯊꯣꯛ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯍꯣꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯐ꯭ꯔꯤꯂꯤ ꯆꯠ ꯌꯥꯗꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯐ꯭रीडꯝꯗꯣ ꯐꯪꯗꯕꯒꯤ ꯁꯨꯝ ꯈꯜꯂꯒ ꯌꯦꯛꯄꯅꯦ ꯁꯤꯅ ꯑꯃꯁꯤꯅ ꯀꯩꯅꯣꯅꯤ ꯁꯨꯝ इनफिल्ट्रेशन अना अखोई थाइनी सिगे कांगन मनुंग से थाइनी की कांगन अरीब कांगन दुने अखोई प्राइवेसी से हमना मैते युमजाउ द टॉप मोस्ट प्राइवेसी से कांगन मनुंग द ले अदुगी प्राइवेसी से इनफिल्ट्रेट तौब गुम्बगी मवोंग द उजेकी सर्वेलेंस में हम लेदन अदुगी खल्लगा सी अनी ये ꯑꯩꯁꯦ ꯏꯁꯝ ꯁꯝꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯏꯟꯖꯣꯏ ꯇꯧꯖꯩ ꯍꯥꯏꯕꯅꯦꯕ ꯑꯥꯔꯠꯁꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯣꯟꯇꯦꯟ ꯑꯣꯏꯅ ꯊꯝꯗꯦꯕ ꯀꯣꯟꯇꯦꯟꯁꯦ ꯂꯥꯏꯛ ꯑꯩꯁꯦ ꯚꯤꯌꯔꯗꯨꯅ ꯌꯦꯡꯉꯀꯥꯟꯗ ꯃꯉꯣꯟꯗ ꯐꯥꯎꯖꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯑꯩꯒꯤ ꯀꯣꯟꯇꯦꯟ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯑꯥꯔꯠꯁꯦ ꯏꯟꯖꯣꯏ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯤꯑꯣꯔꯤꯇꯤꯀꯦꯜ ꯑꯣꯏꯅ ꯆꯠꯄꯗꯨꯗ ꯑꯗꯨꯅ ꯁꯥꯏꯠꯇ ꯂꯩꯔꯦꯀꯣ ꯖꯁ ꯑꯥꯔꯠꯁꯦ ꯈꯪꯕ ꯑꯃ ꯑꯗꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯔꯁꯟꯗꯨꯒ ꯑꯥꯔꯠꯇꯨꯒ ꯔꯤꯂꯦꯠ ꯇꯧꯍꯟꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯗꯨꯝ ꯑꯩꯁꯦ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯐꯧ ꯀꯩꯅꯣ ꯇꯧꯕꯁꯦ ꯂꯧ ꯌꯩꯕꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯏꯟꯁꯄꯥꯌꯔ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕ ꯑꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯂꯧ ꯌꯩꯕ ꯆꯠꯂꯛꯑꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯂꯧ ꯌꯩꯔꯤꯉꯩꯗ ꯑꯍꯜ ꯂꯃꯟꯅ ꯁꯥꯟꯅꯕ ꯑꯗꯒꯤ ꯃꯣꯏꯅ ꯂꯧ ꯌꯩꯔꯀꯥꯟꯗ ꯐꯧ ꯀꯌꯥꯝ ꯊꯣꯛꯑꯦ ꯈꯣꯠꯂꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯆꯩꯔꯣꯡꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯐꯧꯒꯤ ꯃꯊꯛꯇꯒ ꯅꯦꯠꯄ ꯈꯣꯠꯄ ꯅꯦꯠꯕ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯊꯣꯛꯑꯦ ꯈꯣꯠꯂꯦ ꯁꯤꯡꯉꯦ ꯊꯣꯛꯑꯦ ꯃꯣꯏꯅ ꯍꯔꯥꯎꯖꯕꯗꯣ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯀꯩꯅꯣ ꯇꯧꯖꯔꯛꯄ ꯃꯣꯏꯒꯤ ꯃꯃꯜ ꯐꯪꯖꯔꯦꯒ ꯍꯥꯏꯖꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯑꯗꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯅꯤ ꯑꯗꯨꯒ ꯌꯦꯜꯂꯣꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯅꯤ ꯀꯩꯅꯣ ꯗꯦꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯧꯁꯦ ꯌꯩꯗꯅ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯑꯣꯏꯅ ꯌꯦꯛꯄꯅꯦꯕ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯐꯥꯁ ꯑꯣꯏꯗꯅ ꯐꯥꯁ ꯑꯣꯏꯕ ꯄꯣꯠꯁꯤꯒ ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏꯕ ꯄꯣꯠꯁꯤꯒ ꯑꯅꯤꯁꯦ ꯐ꯭ꯔꯦꯝ ꯑꯃꯇꯗ ꯅꯞꯁꯟꯅꯔꯀꯥꯟꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯦꯕ ꯍꯥꯏꯗꯤ ꯂꯧ ꯌꯩꯔꯤꯉꯩꯗ ꯁꯦꯡꯒ꯭ꯔꯥꯡꯁꯨ ꯌꯥꯝ ꯇꯥꯏꯌꯦꯕ ꯍꯥꯏꯗꯤ ꯂꯧ ꯑꯗꯨꯝ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯐꯧ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯦꯡꯒ꯭ꯔꯥꯡꯅ ꯆꯥꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯄꯨꯂꯞ ꯍꯥꯏꯗꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯀꯣ ꯑꯗꯩ ꯄ꯭ꯂꯁ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗ ꯆꯩꯔꯣꯡꯁꯦ ꯑꯩꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯦꯆꯤꯟꯒꯤ ꯋꯥꯔꯜꯁꯦ ꯂꯥꯛꯑꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯦꯅꯨꯋꯦꯜ ꯑꯣꯏꯕ ꯂꯥꯏꯐꯁꯦ ꯈꯤꯇꯪ ꯁꯨꯝ ꯗꯤꯒ꯭ꯔꯦꯗ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯎꯏꯌꯦꯕꯀꯣ ꯑꯗꯨꯗ ꯁꯨꯝ ꯑꯩꯅ हाईलाइट तौबगी मोंग अदुगा सेंग्रांग से अखोई हुजिकसे हाइदि उरक्तबगुमनेबा अयामबदको अदुदना सेंग्रांग जिसु लाइक अदुम कनो लेमिने अखोई अदुम लेमिनरमी लेमिनरी हाइबी कनो ददो इन वखलोंददा बेस तौबनी हाइदि मागी वैल्यू की मतुंग जो रे हाइदि मागी मखन मखन नेबको अइना अयामना आइजे दुम एग्जिबिशन पुथोक मतमदा मखन मखन अदुम डिफरेंट टेस्ट ओइगल्लेको कइनोदा आइगी अइना आइगी पाम हाइगद्रा अदुम मखन मखन एक्सपेरिमेंट जो तौनिंग हाइतारेने कैनवास दा बोर जो ची दा बोर जो साव बोर जो आइदि मखन मखन हाइतारे कइनोदा अदुम नॉर्मली मैम खंगरीब लाइजे सूम उरगा लेरगदी मीजे मकुन हेक्ता हंदगिमनेबको अदुना अखोइना अखोइगी सिगी एग्जिबिशन जिगी एमजी कैंपस नचदे अखोइना मपा अयामना सि मपाना तमगा लाप ngata अयामन ओइबको अदुना अखोइ मणिपुरदा अखोइना पामिजे मपानदा अखोइ महिलोक्सिंग तमुरगा लागा हिदा अनौबा हाइदि आदा उजरको मैम हाइतारे अदुदा सिदा अखोइगी सिदा साइड जो आर्ट कॉलेज की अंगांसिंग लै मणिपुर यूनिवर्सिटी की अंगांसिंग लै अदु मोइदजु हाइदि मोइनाजु उब इंस्पायर ओइजेना समाइना समाई तौजु याइने सिजे हाइदि अखोइ जो आदा दुम यंगकपदजु एग्जिबिशन के चचरपदजु उरेबको सि मीडियम जे समाई तौरगु समाइना उइने समाइना तौ याइने दुमाइ तौरगु आइजु मखन मखन एक्सपेरिमेंट तौजरपने हाइदा पेंटिंग जे आइना यामदि तौनिंगबा बट सुम थादोकिबगे म खुद पाइबा कीबा मत ओइग्रेबको सही मंगा तरुक हेना हाइतारेने अदुगे आइजु स्टाइलाइजेशन मी जे आर्टिस्ट से मागी सिग्नेचर स्टाइल अमा लैत्रगदि मागी कनोजी ओइरोदे मीना खंगनरोइदनेबको अदुना आइगी अदुगी सिग्नेचर थिजरकपदा आइजे टैटूजु तौबनिना टैटूदजु हकपा याबा मीनाजु देन आइगी पेंटिंग ओइनाजु लेहौबा याबा ना खल्लगा स्टाइल जे आइजु दुम जापानीज की आर्ट जु पामबो ओइना हाइतारे अदुगी थिरागा आइगी सिगी वाबोरी स्टाइल कोइको सिजे मगी जापानीज की कनोजी इरिजुमी मै टैटू की स्टाइल नेबको अदाइना पेंटिंग ओइना ओनथोगा खोइ मैटेगी थीम खितंग हापचलगा हाइतारे अदुमाइना सिगी लाइजी एक कोइदनेबको माइ टाइटल ओना है ओना जे जापानीज द नुपी हाइबनेबो वुमेन हाइबनेबको जस्ट सिंपली आइना सी नुपी जे थागतपगी ओइना येक्सबा लाइजी ओइजदनेबको आइदि मोइगी पोचे मोइना जापानीज आइदि टैटू हकपा मतमदा
ꯇꯦꯇꯨꯁꯦ ꯍꯦꯛꯇ ꯄꯣ ꯍꯛꯆꯟꯕꯁꯨ ꯅꯠꯇꯦꯕꯀꯣ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯁꯤꯝꯕꯣꯂꯥꯏꯁ ꯑꯣꯏꯕ ꯃꯤꯅꯤꯡ ꯂꯩꯕ ꯍꯛꯅꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯖꯄꯥꯟꯗꯁꯨ ꯃꯣꯏꯒꯤ ꯄꯣꯠꯁ ꯑꯦꯕ꯭ꯔꯤ ꯑꯦꯁꯄꯦꯛ ꯑꯣꯐ ꯅꯦꯆꯔꯁꯦ ꯃꯣꯏ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯇꯥꯔꯦ ꯁꯤꯝꯕꯣꯂꯤꯖꯝ ꯑꯃꯃꯝ ꯍꯥꯞꯄꯒꯀꯣ ꯄꯤꯌꯣꯅꯤꯁꯀꯤ ꯃꯥꯒꯤ ꯃꯤꯅꯤꯡ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯣ ꯃꯣꯏꯁꯦ ꯀꯤꯡ ꯀꯔꯤ ꯌꯥꯝꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯣꯏꯕ ꯑꯗꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇꯀꯣ ꯂꯣꯇꯁꯁꯤꯅ ꯌꯥꯝ ꯄ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕꯀꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯩꯊꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯊꯤꯕꯝꯒꯁꯦ ꯌꯥꯝ ꯄꯔꯐꯦꯛ ꯑꯣꯏꯕ ꯐ꯭ꯂꯥꯋꯔ ꯀꯥꯏꯅ ꯍꯥꯏꯅꯩꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯄꯔꯐꯦꯛ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯒꯤ ꯁꯤꯁꯦ ꯃꯣꯏꯒꯤ ꯅꯨꯡꯒꯤ ꯀꯩꯅꯣꯅꯦꯕ ꯀꯦꯔꯦꯛꯇꯔ ꯍꯥꯏꯇꯥꯔꯦꯅꯦ ꯖꯄꯥꯟꯒꯤ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯣꯏ ꯌꯥꯝ ꯁ꯭ꯇꯔꯦꯡꯊ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯠꯂꯒ ꯁꯤꯒꯤ ꯂꯥꯏꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯑꯣꯏꯖꯗꯣꯏꯕ ꯃꯥꯒꯤ ꯇꯥꯏꯇꯜꯁꯦ ꯏꯠ ꯍꯦꯄꯟꯁ ꯁꯝ ꯇꯥꯏꯝ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯤ ꯇꯥꯏꯇꯜꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯂꯥꯏ ꯑꯍꯨꯝ ꯑꯣꯏꯔꯒ ꯐ꯭ꯔꯦꯝꯗ ꯆꯜꯂꯒ ꯑꯃꯅ ꯃꯈꯥꯗ ꯊꯥꯗꯕꯅꯦꯕ ꯍꯥꯏꯗꯤ ꯄꯣꯠ ꯑꯃꯁꯦ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯗꯦꯟ ꯑꯩꯅ ꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯇꯥꯏꯞꯇ ꯑꯥꯔꯀꯤꯇꯦꯛꯆꯔ ꯔꯣꯝꯗ ꯈꯔ ꯄꯨꯔꯛꯑꯒ ꯑꯩꯅ ꯑꯣꯔꯤꯒꯥꯃꯤ ꯑꯃ ꯁꯥꯔꯦꯀꯣ ꯑꯗ ꯁꯤꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯄꯥꯝꯃꯛꯇꯕꯒꯤ ꯇꯥꯏꯞꯇꯀꯣ ꯁꯨꯞꯆꯜꯂꯒ ꯇꯥꯈꯤꯕꯒꯤ ꯇꯥꯏꯞꯅꯦꯕꯀꯣ ꯑꯗꯨꯝ ꯁꯣꯏꯈꯤꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯀꯩꯅꯣ ꯅꯧꯅ ꯑꯃꯨꯛ ꯍꯧꯔꯒ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯀꯤ ꯇꯥꯏꯞꯇꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯒꯤ ꯋꯥꯛꯁꯦ ꯀꯩꯅꯣꯅꯦ ꯃꯦꯃꯣꯔꯤꯁ ꯍꯥꯏꯅ ꯊꯣꯛꯍꯜꯂꯦꯕꯀꯣ ꯃꯦꯃꯣꯔꯤꯁ ꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯁꯥꯔꯤꯕ ꯄꯣꯠꯁꯦ ꯕ꯭ꯔꯣꯟꯖꯇ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯃꯦꯃꯣꯔꯤꯁ ꯊꯣꯛꯍꯜꯂꯤꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯁꯨ ꯀꯩꯅꯣꯅꯦꯕ ꯂꯦꯟꯁꯀꯦꯞꯇ ꯑꯉꯥꯡꯅ ꯇꯦꯂꯪꯀꯥ ꯄꯥꯏꯕ ꯁꯤꯅꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯦꯂꯪꯀꯥ ꯄꯥꯏꯕ ꯂꯝꯄꯥꯛꯇ ꯆꯦꯜꯂꯒ ꯁꯥꯟꯅꯕ ꯎꯆꯦꯛ ꯄꯥꯏꯕ ꯀꯩꯀꯥ ꯌꯥꯎꯔꯤꯕꯁꯤꯗ ꯁꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯒꯦꯗꯔ ꯇꯧꯔꯒ ꯑꯩꯅ ꯁꯥꯖꯈꯤꯕ ꯄꯣꯠꯅꯤ ꯁꯤꯁꯦ ꯑꯃꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯇꯥꯏꯇꯜꯁꯦ ꯍꯥꯏꯠ ꯑꯩꯅ ꯊꯣꯜꯂꯦ ꯍꯥꯏꯠ ꯑꯩꯅ ꯊꯣꯜꯂꯤꯁꯤꯒꯤ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯑꯦꯡꯖꯥꯏꯇꯤ ꯂꯩꯕ ꯏꯟꯇ꯭ꯔꯣꯕꯔꯠ ꯑꯣꯏꯕ ꯑꯗꯒꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯁꯣꯁꯥꯏꯇꯤꯗꯒꯤ ꯀꯤꯔꯒ ꯃꯁꯥ ꯃꯇꯣꯝꯗ ꯂꯣꯠꯁꯤꯟꯖꯔ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯣꯟꯁꯦꯞꯇ ꯁꯥꯒꯠꯂꯒ ꯁꯦꯝꯈꯤꯕꯅꯤꯅ ꯑꯩꯅ ꯑꯁꯤꯁꯦ ꯍꯥꯏꯠ 1 ꯑꯩꯅ ꯊꯣꯛꯂꯛꯑꯦ ꯁꯤꯔꯤꯁꯇ ꯈꯔ ꯁꯨꯖꯈꯤ ꯑꯩꯅ ꯁꯤꯒꯤ ꯄꯨꯊꯣꯛꯏꯁꯤꯅ ꯁꯤꯔꯤꯁ ꯑꯃꯅꯦꯕ ꯑꯩꯒꯤ ꯄꯦꯟꯇꯤꯡꯁꯦ ꯑꯌꯥꯝꯕꯅ ꯉꯁꯤ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯑꯦꯛꯖꯤꯕꯤꯁꯟꯗ ꯎꯠꯆꯔꯤꯁꯦ ꯂꯦꯟꯁꯀꯦꯞ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯂꯦꯟꯁꯀꯦꯞꯁꯦ ꯑꯩꯅ ꯌꯦꯛꯄꯒꯤ ꯃꯔꯝꯁꯦ ꯑꯩ ꯈꯤꯇ ꯍꯥꯏꯖꯒꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯆꯤꯡꯌꯥ ꯇꯝꯌꯥ ꯆꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁ꯭ꯄꯣꯠ ꯐꯖꯕ ꯑꯃ ꯎꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯐꯤꯂꯤꯡꯁ ꯏꯃꯣꯁꯟ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯚꯤꯖꯨꯋꯦꯜ ꯑꯥꯔꯠ ꯐꯣꯔꯝ ꯍꯥꯏꯗꯤ ꯗꯣꯀꯨꯃꯦꯟꯇꯦꯠ ꯇꯧꯖꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯋꯦꯜ ꯀꯩꯅꯣ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯣꯏꯅ ꯄꯦꯟꯇꯤꯡꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯣꯠꯇꯨꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯤꯟꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯧꯕꯨꯛꯀ ꯀꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯎꯗ꯭ꯔꯦꯗ ꯁ꯭ꯋꯥꯏꯗ ꯁꯍꯔꯗꯗꯤ ꯑꯝꯇ ꯎꯗ꯭ꯔꯦ ꯈꯤꯇꯪ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗꯗꯤ ꯁꯨꯝꯕ ꯂꯝꯕꯤ ꯀꯩꯁꯦ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯈꯤꯕ ꯆꯦꯟꯗꯅ ꯁꯣꯝꯗ ꯂꯧꯕꯨꯛ ꯆꯠꯄ ꯃꯇꯝꯗ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯁꯤꯟꯗꯣ ꯈꯤꯇꯪ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯛ ꯐ꯭ꯔꯦꯝꯒꯤ ꯇꯥꯏꯞꯇ ꯑꯩꯅ ꯄꯨꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯔꯤꯃꯤꯅꯦꯁꯟꯁꯅꯁꯨ ꯊꯣꯟꯕꯅꯦꯕꯀꯣ ꯑꯩꯒꯤ ꯇꯥꯏꯇꯜꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯄꯣꯠꯇꯨꯗ ꯂꯦꯞꯄ ꯃꯇꯝꯗ ꯑꯩꯒꯤ ꯁ꯭ꯇꯣꯔꯤ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯗꯩꯗ ꯐꯣꯡꯗꯣꯛꯄꯅꯦꯕ ꯄꯦꯟꯇꯤꯡꯗ ꯑꯩꯒꯤ ꯋꯥꯛꯁꯦ ꯑꯩꯒꯤꯗꯤ ꯀꯟꯁꯦꯞꯁꯦ ꯑꯩꯒꯤꯗꯤ ꯄ꯭ꯔꯣꯁꯦꯁꯀ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟꯇꯦꯁꯟꯒ ꯒꯤ ꯀꯩꯅꯣꯅꯦꯕ ꯀꯟꯁꯦꯞꯆꯨꯋꯦꯜ ꯑꯣꯏꯅ ꯑꯩ ꯊꯤꯝ ꯑꯃ ꯂꯧꯔ ꯁꯨꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯀꯟꯁꯦꯞꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯒ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯕꯗꯣ ꯑꯩꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯗꯨꯗ ꯁꯤꯗ ꯇꯧꯔꯤꯕ ꯂꯥꯏ ꯑꯩꯅ ꯃꯅꯤꯡꯗ ꯌꯦꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯇꯥꯏꯇꯜꯁꯨ ꯃꯤꯡꯁꯨ ꯄꯤꯖꯗꯦꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯅꯦꯕ ꯑꯩꯒꯤ ꯋꯥꯛꯁꯦ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟ ꯇꯧꯕꯒꯤ ꯁꯤꯒꯤ ꯋꯥꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯟꯗꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯀꯣꯁꯇꯤꯛ ꯑꯅ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯀꯣ ꯏꯟꯀꯣꯁꯇꯤꯛ ꯄ꯭ꯔꯣꯁꯦꯁꯀ ꯑꯩꯈꯣꯏꯒꯤ ꯕꯤꯁꯀꯣꯁꯤꯇꯤꯅ ꯄ꯭ꯔꯤꯟ ꯃꯦꯀꯤꯡꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯦ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯄꯨꯊꯣꯛꯆꯕꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯒꯤ ꯀꯩꯅꯣꯗꯨꯒꯤ ꯍꯧꯔꯛꯐꯝ ꯁꯤꯗꯒꯤ ꯍꯧꯔꯛꯑꯒ ꯃꯊꯪ ꯃꯊꯪ ꯂꯥꯛꯄ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏ ꯈꯣꯠꯂꯤꯅ ꯇꯧꯔꯒ ꯃꯁꯤꯒꯤ ꯏꯟꯀꯣꯁꯇꯤꯛ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯊꯥꯏꯅꯒꯤ ꯒ꯭ꯔꯤꯛꯀꯤ ꯃꯇꯝꯗꯩ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯍꯩꯔꯒ ꯌꯦꯛꯅꯔꯝꯗꯦꯕ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯕꯤ ꯋꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯂꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯂꯥꯏ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯒꯤ ꯐꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯅꯔꯦꯜꯒꯤ ꯄꯣꯔꯇ꯭ꯔꯦꯠꯁꯦ ꯋꯦꯛꯁꯅ ꯌꯦꯛꯑꯦꯕ
ꯀꯩꯅꯣꯗ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯒ ꯊꯝꯅꯕ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯗꯒꯤ ꯑꯩ ꯏꯟꯁꯄꯥꯌꯔ ꯇꯧꯔꯒ ꯑꯩꯒꯤ ꯂꯥꯏꯁꯦ ꯑꯩ ꯃꯣꯗꯔꯟꯒꯤ ꯋꯦ ꯑꯩꯒꯤ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯇꯧꯖꯔꯒ ꯌꯦꯛꯄ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯁꯤ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯋꯦꯛꯁ ꯍꯤꯠ ꯇꯧꯔꯒ ꯀꯩꯅꯣ ꯀꯂꯔ ꯍꯩꯔꯒ ꯂꯦꯌꯔ ꯕꯥꯏ ꯂꯦꯌꯔ ꯂꯧꯔꯒ ꯇꯧꯔꯒ ꯀꯩꯅꯣ ꯑꯣꯏꯅ ꯌꯦꯛꯄꯁꯤꯒꯤ ꯃꯊꯛꯇ ꯑꯩ ꯄ꯭ꯔꯤꯟ ꯃꯦꯀꯤꯡꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯍꯥꯞꯆꯜꯂꯒ ꯑꯅꯤꯁꯦ ꯃꯤꯛꯁ ꯇꯧꯕꯅꯦꯕ ꯁꯤꯅ ꯑꯃꯨꯛ viscosity ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯤꯟ ꯃꯦꯀꯤꯡꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯃꯨꯛ ꯖꯤꯡ ꯄ꯭ꯂꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯗꯇ ꯅꯥꯏꯇ꯭ꯔꯤꯛ ꯑꯦꯁꯤꯗꯇ ꯇꯤꯡꯉꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯃꯦꯖꯁꯦ ꯐꯣꯝ ꯇꯧꯍꯜꯂꯤꯅꯦꯕ ꯔꯤꯌꯦꯛꯁꯟꯅꯦꯕ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏ ꯔꯤꯌꯦꯛꯁꯟ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯁꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯅꯠꯇꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯑꯇꯣꯞꯄ ꯔꯤꯌꯦꯛꯁꯟ ꯑꯃ ꯊꯣꯛꯑꯒ ꯑꯅꯧꯕ ꯀꯂꯔ ꯑꯃ ꯆꯣꯡꯊꯣꯔꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯗꯤ ꯂꯥꯏ ꯈꯨꯗꯤꯡꯒꯤ ꯑꯝꯇ ꯃꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯏ ꯑꯃꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯗ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯑꯩꯅ ꯁꯤ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯗꯨꯒꯤ ꯀꯟꯁꯦꯞꯇ ꯑꯩꯅ ꯑꯣꯏꯅ ꯇꯧꯖꯕ ꯇꯥꯔꯦ ꯂꯥꯏꯁꯦ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯥꯟ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯦꯁꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯣꯌꯤꯡ ꯑꯣꯏꯔꯣ ꯄꯦꯟꯇꯤꯡ ꯑꯣꯏꯔꯣ ꯁꯨꯝ ꯀꯃꯟ ꯑꯣꯏꯅ ꯇꯧꯕꯁꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯦꯇꯔꯤꯌꯦꯜ ꯌꯨꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯃꯦꯇꯔꯤꯌꯦꯜ ꯑꯃ ꯑꯥꯔꯠꯋꯥꯔꯛꯇ ꯄꯨꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯋꯥꯔꯛ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯄꯁꯦ ꯑꯗꯨꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯌꯨꯠ ꯃꯌꯥꯝꯗꯁꯨ ꯅꯣꯂꯦꯖ ꯑꯃ ꯄꯤꯕ ꯑꯣꯏꯅꯀꯣ ꯁꯤꯗꯪꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯂꯩ ꯍꯥꯏꯕꯒꯤ ꯅꯣꯂꯦꯖ ꯑꯃꯁꯨ ꯁꯤꯌꯔ ꯇꯧꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯟꯖꯩꯌꯦꯕ ꯑꯩ ꯑꯗꯨꯅ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯑꯥꯔꯠ ꯂꯚꯔ ꯃꯌꯥꯝ ꯑꯣꯏꯔꯣꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯥꯛꯄꯗꯁꯨ ꯇꯣꯉꯥꯟꯕ ꯅꯣꯂꯦꯖ ꯑꯃ ꯂꯧꯔ ꯆꯠꯈ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯟ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯦ ꯁꯤ ꯇꯧꯔꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯌꯨꯅꯤꯛ ꯑꯣꯏꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛ ꯌꯥꯏꯅ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯁꯦ ꯂꯧꯖꯔꯒ ꯃꯣꯏꯗꯁꯨ ꯅꯣꯂꯦꯖꯁꯨ ꯄꯤꯕ ꯑꯣꯏꯅ ꯑꯩꯁꯨ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯒ ꯃꯣꯏꯗꯁꯨ ꯁꯤꯌꯔ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯄꯨꯔꯅꯤꯃꯥ ꯉꯥꯡꯍꯣꯡ ꯀꯣꯏ ꯃꯥꯒꯤ ꯍꯁꯕꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯃꯥꯒꯤ ꯍꯥꯏꯗꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯅꯤꯡꯉꯤ ꯁꯤꯁꯦ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯃꯥꯒꯤ ꯃꯦꯗꯤꯌꯝꯁꯦ ꯇꯦꯄꯦꯁꯇ꯭ꯔꯤ ꯀꯣꯏꯕ ꯇꯦꯄꯦꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯇꯥꯏꯜꯒꯤ ꯃꯅꯨꯡꯗ ꯆꯜꯂꯦꯕ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯁꯤꯁꯦ ꯐꯥꯏꯟ ꯑꯥꯔꯠꯀꯤ ꯃꯅꯨꯡꯗꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯑꯗ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯣꯚꯔꯑꯣꯜ ꯑꯣꯏꯕ ꯁꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯔꯦꯟꯗꯝ ꯊꯣꯠ ꯑꯣꯐ ꯂꯥꯏꯐꯁꯦ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯟꯖꯣꯏ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯇꯨꯗ ꯆꯠꯈꯤꯕꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯂꯪꯂꯣꯝꯗꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞꯇꯨꯗ ꯆꯠꯂꯤꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯅ ꯍꯥꯏꯗꯤ ꯁꯥꯟꯅꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯀꯩꯅꯣꯅꯤ ꯄ꯭ꯔꯤꯟ ꯃꯦꯀꯤꯡ ꯑꯥꯔꯇꯤꯁꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯁꯤꯒꯤ ꯇꯦꯄꯦꯁꯇ꯭ꯔꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯣꯜꯔꯦꯗꯤ ꯑꯁꯣꯝꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯔꯦ ꯌꯥꯝ ꯀꯣꯃꯟ ꯑꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯑꯅꯧꯕ ꯃꯦꯗꯤꯌꯝ ꯑꯃꯅꯦꯕ ꯑꯗꯣ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯅ ꯍꯥꯏꯗꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯅꯦ ꯁꯤꯒꯤ ꯇꯦꯄꯦꯁꯇ꯭ꯔꯤ ꯍꯥꯏꯕ ꯃꯦꯗꯤꯌꯝꯁꯦ ꯑꯩꯒꯤ ꯀꯩꯅꯣ ꯂꯥꯏꯁꯦꯀꯣ ꯋꯥꯀꯠ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯍꯪꯉꯣꯏꯒꯤ ꯂꯝ ꯑꯃ ꯂꯝ ꯍꯥꯏꯕ ꯑꯃ ꯀꯩꯅꯣ ꯄꯨꯊꯣꯛꯑꯦꯀꯣ ꯑꯗꯨꯗ ꯁꯤꯗ ꯁꯤꯝꯕꯣꯂꯤꯀꯦꯜꯂꯤ ꯑꯣꯏꯅ ꯑꯩꯅ ꯀꯩꯅꯣ ꯍꯪꯉꯣꯏꯁꯦ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯍꯪꯉꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯝꯕꯜ ꯑꯦꯖ ꯑꯦ ꯁꯤꯝꯕꯜ ꯀꯩꯅꯣ ꯑꯃꯅꯦꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯣꯊ ꯀꯣ ꯅꯠꯇ꯭ꯔꯒ ꯁꯦ ꯔꯤꯏꯟꯀꯥꯔꯅꯦꯁꯟꯒꯤꯁꯨ ꯑꯌꯥꯝꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯌꯥꯝꯕ ꯀꯜꯆꯔꯗ ꯁꯨꯃꯥꯏꯅ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗ ꯍꯪꯉꯣꯏꯁꯤꯅ ꯔꯤꯏꯟꯀꯥꯔꯅꯦꯠ ꯇꯧꯒꯗꯕ ꯀꯩꯅꯣꯁꯦ ꯑꯣꯊꯣꯔꯤꯇꯤꯁꯦ ꯁꯤꯗ ꯋꯥꯀꯠꯄꯅꯦꯕ ꯑꯩꯁꯦ ꯌꯥꯝ ꯆꯣꯡꯕꯁꯦ ꯋꯥꯔꯦ ꯀꯣ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯑꯩꯁꯦ ꯄꯨꯡꯑꯣꯟꯗ ꯑꯣꯟꯕꯁꯦ ꯋꯥꯔꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯋꯥꯀꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯗ ꯊꯣꯛꯏꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯆꯦꯟ ꯔꯤꯌꯦꯛꯁꯟꯗꯨꯅ ꯑꯣꯏꯔꯒꯦꯔꯥꯀꯣ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯂꯩꯅꯔꯦꯕ ꯑꯗꯣ ꯇꯦꯟꯁꯟꯁꯦ ꯈꯥꯡꯒꯦꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯁꯤ ꯍꯪꯉꯣꯏꯁꯤꯅ ꯅꯨꯃꯤꯠꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯎꯝꯕꯩ ꯇꯥꯏꯞ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯑꯗꯨꯒꯤ ꯋꯥꯔꯤꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯃꯣꯁꯂꯤ ꯋꯥꯔꯤ ꯑꯃꯗ ꯕꯦꯁ ꯇꯧꯔꯒ ꯏꯂꯁꯇ꯭ꯔꯦꯁꯟ ꯁ꯭ꯇꯥꯏꯜ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯄꯅꯦꯀꯣ ꯑꯗꯣ ꯄꯦꯟꯇꯤꯡꯕꯨꯗꯤ ꯄꯦꯟꯇꯤꯡꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯏꯂꯁꯇ꯭ꯔꯦꯁꯟ ꯅꯦꯔꯦꯇꯤꯞ ꯑꯃꯒꯤ ꯕꯦꯁꯇ ꯑꯣꯏꯅ ꯇꯧꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯥꯔꯠꯁꯦ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯄꯦꯟꯇꯤꯡꯁꯦ ꯑꯌꯥꯝꯕ ꯑꯦꯀ꯭ꯔꯦꯂꯤꯛ ꯄꯦꯟꯇꯤꯡ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯑꯩ ꯁꯣꯂꯣ ꯑꯦꯛꯖꯤꯕꯤꯁꯟ ꯇꯧꯈꯤꯕꯗꯁꯨ ꯑꯗꯨꯗ ꯇꯧꯈꯤꯕ ꯁꯦꯔꯤꯌꯁ ꯋꯥꯛꯇꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯏꯀꯣꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯄꯨꯈ꯭ꯔꯤ ꯍꯥꯏꯅ ꯄꯨꯈ꯭ꯔꯤ ꯍꯥꯏꯕꯁꯦ ꯃꯩꯇꯩꯂꯣꯟꯗ ꯏꯀꯣꯟ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯑꯗꯣ ꯄꯨꯈ꯭ꯔꯤꯒꯤ ꯁꯦꯔꯤꯁꯇ ꯌꯦꯛꯆꯕꯅꯦ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯒꯤ ꯁꯦꯔꯤꯁꯁꯦ ꯑꯩꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯂꯣꯝꯗ ꯄꯨꯁꯤꯟꯗꯕꯤꯗ ꯈꯔ ꯐꯣꯝ ꯊꯨꯒꯥꯏꯔꯒ ꯌꯦꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯉꯥ ꯌꯥꯎꯅꯤ ꯑꯗꯒꯤ ꯊꯣꯡꯒ꯭ꯔꯥ ꯑꯗꯣ ꯊꯣꯡꯒ꯭ꯔꯥꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯨꯈ꯭ꯔꯤꯁꯤꯡꯁꯦ ꯈꯨꯜꯂꯛꯇ ꯂꯩꯔꯝꯕ ꯄꯨꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯔ ꯎꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯂꯩꯕꯨꯗꯤ ꯂꯩꯔꯤ ꯑꯗꯣ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ
ꯊꯣꯡꯒ꯭ꯔꯥꯗ ꯑꯩꯈꯣꯏꯅ ꯐꯝꯃꯒ ꯏꯔꯨꯖꯕ ꯈꯣꯠꯆꯕ ꯑꯗꯨꯝꯕꯒꯤ ꯃꯇꯝ ꯑꯗꯒꯤ ꯏꯁꯤꯡꯒ ꯁꯣꯛꯇꯅ ꯈꯣꯠꯇꯅ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯊꯥꯏꯅꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗ ꯐꯪꯈꯤꯗ꯭ꯔꯦꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯒ ꯆꯥꯏꯜꯍꯨꯗ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯄꯨꯁꯜꯂꯒ ꯑꯩꯅ ꯏꯀꯣꯟꯒꯤ ꯁꯦꯔꯤꯁꯁꯤꯗ ꯌꯦꯛꯆꯕꯅꯤ